Kangpokpida leiriba Nagasing masagi homeland refugee da oina leire. Senapati district tagi nauna khaidoklaga semkiba Kangpokpi district ta leiriba Nagasing masagi homeland refugee amagumna leire. District asida leiriba Nagasing social economy amasung political gi oiba environmental systemic naiba mawongda apanba amadi yaikhai thingaiba kaya pibana namduna makhoi na leiriba hanagi mafamsing hongdokhanba laingak sasangi oina thong manadaba amasung constitutional gi oina piba khudongchaba kaya ama phangandabana maram oiraga namduna masagi homeland refugee haibadu oire haukiba chahi kaya ase Kangpokpi district ta leiriba Nagasingna political representation chaukhot thorangi oiba khudongchaba sing amasung tangai fadaba public service da mafam aduda mapung oina leiriba Kukisingna cha manaba mawongda khudongchaba phangdri hairiba fibam kaya asina tamna makhoi gi homeland makta da refugee ohelakpada natana governors yauna center amasung state asida paikat pachakho thorangi thabak sing Nagasingda thong manana fanganaba honnabagi mahuta mafam aduda mapung oina leiriba Kuki community singi favor da oina thabak tauri asigumba constitutional crisis amadi fangfam thokpa hak sing fangandabana maram oiraga district aduda leiriba naga miyam sing pendaba kayana pik thale maram aduna hariba issue sing asida state government amasung central government na kuthing jinduna Nagasingda manaba share sing adu fanganaba honafam thoi state asida ningthau palinge matam Maharaja Buddha Chandragi matamda Manipur gi tribe singi oina administrative framework amagidamak the Manipur People's Administration Regulation 1947 asi samlam khibani Manipur State Darbar amasung British political officer singi advice kaloina na draft taukiba administrative framework amagi makhada Chingi area da administrative circle mapan semki hariba administrative circle sing adugi manungda D circle number 1 Sadar circle north and west area asisu amani masigi matung tarakpada 1948 da Manipur gi ahanba democratic election Manipur State Constitution Act of 1947 asi Manipur Maharaja amasung Manipur State Council na semki loina committee asina chingi area gi oina constitution taraga nipan Valley gi oina constituency kuntra constituency gi oina ahum amasung educational amasung commercial interest gi oina ani punna constituency yankhai gi humdoi semki adubu koirengai sadar Tama amasung laimakong assembly constituency gi manungda leiriba khulsing asi matung tarakpada tongan ba administrative circle singi makhada thambaga loinana sakhangki 1949 gi September kunga mathoida Manipur merger agreement sign taunarkhaba matung Manipur ase Republic of India gi saruk ama oiki loinana 1950 da union territory gi makhada Manipur ase district ama khaktang oina sakhang lambadagi matam gi matung ina tamna khaidoraktuna Kangpokpi district ase official oina lauthokre loinana district ase gi subdivision mapan asishu Kukisingna namna tariba jaga singna thamki indigenous oiriba Nagasing gi lamasi geographical oina punna khunda laita ramba kaya adu political gi oina tokai na khaidokre maram aduna Kangpokpi district da leiriba naga khulsing asigi phangpham thokpa administrative ki khudongchaba sing amasung district governors tagi fangadaba khudongchaba kaya adu amata phangbangam Kangpokpi district ke manungda leiriba constituency ahum asi Kukisingna loina paisinkrei loina district planning da Nagasing gi interest pumbalau thokre masina maram oiraga district asida leiriba naga khulsing asi administrative orphan amagumna function tawre indigenous community singi district ama oijarabasu Kuki community singi favor da loina mak thabak tawre maram aduna Kangpokpi district da santi amasung tangdu laitaba fibam ama purake hairabadi asigumba thong manadaba kaya asi lehendana ba honaba changi loina state government amasung central government gi maikai digi district asida leiriba indigenous community singi dignity adu amu hanagi fibam da lehenna ba thuba administrative reforms Mathau tai hari irang matungda mapau jingtunda Kuki amasung Meitei gi mahiresingna matau karamna punna laiminari bagi haibadu utpa peace initiative program pangthokadauri state asida kangluki irang thoklakiba chahi ahum longi asida chingi khul ama oriba mapau jingtuda Manipur amasung India gi atopa state singda matau karamna mafam aduda Kuki amasung Meitei sing punna laiminari bano haibagi tonganba message ama pina bagi pandamda mapau jingtunna host oiduna Manipur peace initiative program pangthokani haina Solsia Christian College na thadorakpa cherol amana hari cherol asina makhata na hari badi tha sigi marida needy home academy Solsia Christian College amasung mapau jingtun village na punna sinduna mapau jingtun da leiba needy home academy campus ta Manipur peace initiative program asi pangthok kadabani program asi maroina matau karam na mafam maduda Meitei amasung Kuki community singna hojik fawa puna leiminari bage haibadu mayek singna utkani ing 2023 gi May da thokiba hingsa gi thodok matung mapau jingtunda Meitei amasung Kuki community ani gi angang sing amasung naha oriba miyoi kayana makhata na mahai masing taminaba amasung leiminaba yamna pikpa mafam amani
Irang asina maram oiraga Manipur gi tongan ba mafam kayada monoethnic line amasung buffer zone ama khaidok labasu hariba mafam asida leriba classroom amasung hostel singda Kuki amasung Meitei sing punna leiminari thorum sigi mangoinana Needy Home Academy gi co-founder su oriba Solsia Christian College ki principal Dr. Artansna Fongdo kibada mapau jingtun gi khongchit assist tera sida leriba pumna makini mafam asida tongan ba community singi mahiroi sing tambalai ungkhanariba district amada angang singna mafam asida tawriba asigumna tawragadi Manipur da leriba adult singna punna amu hana leiminna bagi lambi adu soidina phangba ngamgani hairaduna Needy Home Academy mapau jingtun da pangthokadaba Manipur Peace Initiative program asida media organization church amasung community body sing yauna student body sing amasung masida interest leiba mioi sing sarukya view hai Manipur gi matang da opposition na crocodile tear gumna mapi century Manipur da hojik oiriba fiba masige matang da opposition party sing na crocodile tear gumna mapi century adubo central government gi maigai dagidi Manipur da hojik oiriba fiba masida socio economic gi fibam fagana balepta na honari haina union finance minister Nirmala Sitharaman parliament da phongdokre Mang namakata na haikibada opposition singi Meitei degi Manipur da thogliba irang asi loisinaba Prime Minister Manipur da chatlabra Union Home Minister Manipur da chatpra Manipur gi law and order gi fibam fagalabra haina toina hangduna crocodile tear gum amagum na mapi senthari adubu parliament da Manipur gi budget khanna badadi sarukya de opposition singna Manipur miyang gi yaifana ba karimata khande Manipur gi matang da opposition singna law khongliba kaya sidi drama ni opposition na tawriba thawong sing asegidamakta ikaiba fawi Manipur gi GST gi matangda khananaba bill house ta puthokhiba matam aduda so khanaba aduda karimata saruk yadana electoral roll gi special intensive revision gi demand debate tawgadabani haina protest tawduna house ta gi mapan thokhi haina opposition gi thawong bo criticize tawki Manipur gi chingi tongan ba budget thambagi matangda Ministry of Finance gi memorandum withdraw tawhonaba president da taksin khrei Manipur gi chingi tongan ba district singi budget thamnaba mioi amana Manipur governor Kanthoklaga India ki president pisin ki ba memorandum amaga mari lainana Bharat Sarkar ki Ministry of Finance ki deputy director baje na November 13 ta thokiba office memorandum adu unconstitutional amasung illegal oiba amani maram aduna hariba office memorandum adu chana handanaba natraga withdraw tawnaba India ki president na Ministry of Finance natraga mari lainaba authority the direction PBU haina Retail District and Session Judge Manipur aribam Nationality advocate Sorokhaibam Ravindra Mangsa Tabam Manglem Okram Inawi amasung Irengbam Jugesor na India ki president da representation ka memorandum ama pisin duna taksin kre India ki president da pisin ki ba memorandum adu da yariba sing di maru oina Manipur Legislative Assembly ki Hill Area Committee asi 1972 da article 371 se gi makhada sem ki bani chingi area singi oina administration amasung develop Man ki thabak sing asi constitutional mechanism amagi makhada paikhalibani loinana hill area gi oina hariba thabak sing asi mapung phana paikhatpagi daita asi governor na masigi akhanaba daita loribani loinana chingi area gi mari laina bahiram khudimak India gi president da submit tawge haribasu governor gi khuthang da chatkadabani masi constitution gi oiba binding amagi makhada chathagadabani kanagumba amana governor lanthoklaga Parallel Constitutional Authority ama oina thabak tawba yade maram aduna kanaguma lanai mioi group natraga body amana India ki president da hill area ga mari lainaba sing direct oina communicate tawba governor kantholaga factual natraga administrative claim tawba natraga de facto federal governor ama oina thabak tawba haibasi constitution gi wangmadani amasung Indian constitution gi article 371C asi violate tawbani loinana governor gi constitutional authority adu ikaiba pibani Manipur da hojik article 356 ki makhada president rule leirabasu president gi power da administration chalaribasi governor gi khuthang da chalaribani maram aduna president rule manung da governor kantholaga chatpa haibasi double constitutional violate sani Constitutional Authority kantholaga tongan machingi budget ama semna bahona ba natraga madugi damak yengsina bahona ba haibasi aran makhongthang amani loinana president rule manungda paikatpa thabak thoram khudima constitutional channel ngakna chatkadabani maram aduna November 13 da chingi tongan ba budget ama sembagi matang da yengsilagani haina deputy director budget Ministry of Finance na thokiba office memorandum adu chana handana ba ama sung withdraw tohana ba India ki president Ministry of Finance natraga mari laina ba authority da direction PBU hairi miyam gi mayokta leiduna sangai festival sarugya khiba Lila Party Mari Mathang Chahi December 10 fauba Lila Sanaba Thingle G5 Miyam gi mayokta leiduna sangai festival da sarugya khiba Lila Party Mari haibadi Sanalaibang Nachom Artist Association Chumthang Creative Artist Association Kamakya Sangit Mandal amasung Samadon Artist Association asi chahi asi December 10 dagi mathang chahi 2026 ki December 10 fauba haibadi chahi ama Lila Sanaba da athing bathamle haina G5 ki mahut sinduna KCP
H Ibomcha KYKL gi C Langanba Pripak ki CH Malimnganba Pripak Pro gi L Ibo Chauba amasung koireng na luchingba UNLF ki case yoi heivana punna chahi tawduna thadorokpa cherol amana hairi cherol asina makhata na haribana hojik Manipur State Sumang Lila Council gi President Oriba Laishram Tomba amasung Council asigi lifetime secretary Oriba Saugrapam Hemanta Elias Tolhan hariba miyoi ani asi chahi asigi December 10 dagi hauraga lakadariba chahi ahum haibadi 2028 ki December 10 fauba Sumang Lila fauba Yawba natraga Sumang Lilaga mari leinaba thabak tawba thingle Council asigi President L Tomba amasung lifetime secretary Oriba Saugrapam Hemanta Elias Tolhan December 10 faubagi manungda Council asigi President amasung lifetime secretary gi famdagi resign tawgadabani Sangai Festival da loilam lainga ki collaborator oina thabak tawkhiba reactionary artist sing business entrepreneur professional sing stall hangliba sing amadi lanai miyoi sing pumna mangna December 10 faubagi manungda nakhoina naprupu langjakhiba adugi namak Laibak miyamda soikre lankre haina haijagadabani amasung public apology tawgadabani handak pangtholiba sangai festival asida IDP sing amasung laibak miyamgi mayokta leiduna festival asi yawkiba miyoi sing asi masagi kaikhumnaba mangkraba masagi oijaba kharagi damak Manipur miyamgi maru oina Meitei sing national pride amadi dignity bu yonduna chaba sagai gi maital asi bangaktani haina G5 na lowi kariguma pizariba matam asigi manungda hariba wafam sing asi thabak ta onthok Taba miyoi sing adu laibak miyamgi yeknabani haina lawbuga loinana chunaba chairak pigani loinana adom soikiba lankibagi laibak miyamda langjakhiba sing adu realize tawduna amasung tungda lakpa afafatta pumna makhantha biraga Achumba firef laurakani haina G5 na thajaba thamli haukiba chahi 2023 gi May 3 dagi chin kuki narco terrorist sing na tamnana Meitei sing da landarakpadagi tholakhiba lana sina maram oiduna Lanjena duna sanglaba chahi ani makhai muk henba matam asi relief camp sing da langi awaba chaitheng khangduna hingliba IDP sing bu government asina yumda hanjinaba amasung crisis asi loisinaba honnabagi mahuta harau kumai da thawai yauduna leiba matau amasung IDP sing na kham thengna khoisaunabadagi haukiba November 18 dagina 30 faba pangthokiba Manipur Sangai Festival adu boycott tawki IDP sing na Sangai Festival boycott tawfam thoi haina pikiba maram sing di haukiba July 3 da hanagi chief secretary PK Singana IDP sing bu 2025 ki December fawbagi manungda fest ahum thongna mayum da hanjil halagani haina lauthokuna IDP amasung CSO sing da thajaba pikiba du hojik paliba PR lenga asina masak thokpa thabak amata lokutpa ude PR government asina hanagi government governor na IDP sing da nong magi lupa magi mateng piramba adu lupa marfuga mari da hantharaga piragle aduga IDP sing na relief camp ta hingbada thengnariba awawa khudongcha da sing maru oina ana layengi angang sing lairik lai su tambana chingbagi khudongcha da sing karimata yengsin bide asomna government asina thokliba irang asi loisina basu karimata tawdaba IDP sing na thengnariba awawa khudongcha da kaya ase ko hanaba karimata su tawdaba bifam thokpa mating su pi daba masigi mahuta sel mayam ama chading tawduna kumai harau tawduna laithokle Manipur ase hauji kanglupki irang mayok nariba state amani Manipur miyam haukiba chahi ani makhai mukki matam asi langi chaitheng mayok naduna hinglibani maru oina lan asina mayum makai mai thadok pi khraба lanjenaraba IDP lising kaya ngasi su relief camp ta irang ase chaitheng nangduna wana punsi hingli masigi mathakta Meitei sing national highway da chathok chasin tawba ya 100 tampak chai mayol asida Achauba kaisum sang amada leibaga pangkhak oina leiribani Meitei ga Kuki ga nangpak khaidongna duna changhandanaba Unkhatna halaga thamli asigumba tangdu laita daba fibam asida tourism festival tawgani haibasi wan thok laiti maramdi tourist sing di mahausa gumna ing chikpa amadi tangdu laita ba soiroi ngamloi daba mafam da koi bachat nai lan natraga irang leiba mafam da koi bachat na de masigi mayek larba khudam haibabu US government na chahiye sigi June 22 da thokhiba travel advisory amana makoi gi citizen sing bu Manipur da koi bachat pathing khiba duni masigi mathakta India government na haukiba 2024 gi December 13 ta Manipur da protected area permit nauna amuk thamjinduna Home Ministry gi ayaba yaudna foreign natraga malem gi labum koi basing na Manipur changba thingkhrabani Hauzik oriba state asigi tangdu laita darba fibam asida amadi India government ga thingbasigi marakta India manung amasung mapan gi lam koiba kanana Manipur da lakpigani haibasini maram aduna Sangai festival asita sengna Manipur da lam koiba sing lakhanduna Manipur gi tourism chakhut hanaba summit chakhut hanaba pandam da pangthokpa festival ama nate masi India amasung malem gi miyam da chahi ani makai henjilaklaba India gi oina khwaidagi mai khuningai oiraba kanglup ki rang asi loisile state asida ing chikpa amasung tangdu laita batamna tamna hanjilakle haibadu unnaba pangthokpani loinana PR lenga ki thawong asi chahi ani makai helaba irang gi chaitheng asina maram oiduna Mausa nathana awaba nungaitaba abnormal oiba punsi mahing amada hinghallaba aikhoi gi miyang gi ngasi gi punsi mahing asibu normal oiba punsi mahing ama oina hingba tambina bhonabani
IDP singna sangai festival boycott tawfam thoi haina piriba maramsing amasung masibu boycott tawnawa lawrakliba firef adu miyamna chuma tawfam thokpa amani haina lawduna miyamna paktaknana saugatuna solidarity utkhi aikhoi yalo 5G 5 nasu IDP sing amasung miyamgi firef asi chumi haina lawbaga loinana moral support piki IDP singna sangai festival boycott tawgani haina lawthokiba asi October 13 dani haibadi sangai festival haugadaba numit kungani thoini watlingai dani accountable oiba head of state na haijariba governor na IDP singbu kauduna unabiraga makhoigi wakat sing adu khanaraga isu adugi warusin purakna batawfam thokpani adubu governor na madu tawkhide IDP singi awanagi wakat sing adu mathunda manada fawba hawkhide sumnagi numit humni khak ngairba matamda miyam pumbana boycott tawba yawsil laba matamda CSO singda unanaba chepau tharaki maduso IDP singda lakhide governor gi attitude asi manipur bu makhoigi loilam oina lawba aduga manipur gi miyam buna loi macha oina khanba attitude ni maram aduna handak pangtholiba manipur sangai festival asi mausa gum pangthokiba sangai festival ama nate masi loilam mapu oriba india gi agent oriba PR government amasung loilam lenga na ningtambagi hakmat piraba manipur miyam anigi marakta sokna balan amani masi manipur miyam da injustice tawbiriba loilam lenga ki power aduga justice fangnabagi da malan thengnariba handaki hakmat piraba Otpi Neibire aikhoi gi miyam ga anigi marakta unkhatnabani handaki mungnaba seida aikhoi gi artist singi marakta gi khuzok kharana power paiba singi haibadi aikhoi bu Otpi Neibire loilam lenga ki michang da lefkhiba se aikhoi gi puwari da ihan hana thokpa laibak thiba thodokni artist haiba se chumbagi kholauni artist singna art haiba mapanga kalaba khulai asi paiduna matam chopada masagi hakki damak lanthengnariba tuhat piraba amasung na het piramba miyam gi damak lanthengnei masida natana artist singna furuf ki saktambu yokhatuna amasung ngaktuna thambagi thodang lawi haibasi artist sing asina national identity gi custodian oi hairi sanchar sathi illegal amasung unconstitutional ni order adu khudakta handokna ba demand tawkhrei mobile handset singda sanchar sathi namduna hapagi matangda central government gi mathakta opposition na lepa aduda Trinamool Congress MP Kalyan Bandri shu yaukhrei government asigumba manam fuda tawdaba yaroi hairibasi mapung fana illegal amasung unconstitutional ni haina ngasi Trinamool luchingba aduna haikhrei mang haiki masi mapung fana illegal ni masina privacy mapung fana thugairagani nakhoi government ki damak cyber crime detect tawbada transparency mathau tai aigi phone da changsilaklaga nakhoina cyber crime sing detect tawba ngamloi government na aigi personal mobile details sing khangnabagi hak leite masi mapung fana illegal ni mapung fana unconstitutional ni Aadhaar chatnaba haukiba matam aduda Aadhaar card sing compulsory oihanba yaroi haina ikhoina haiki maramde information phongdokhibani haibadu nakhoi khanglibani subsidized food natraga atai benefit singi matang khaktada madu compulsory oihanba yai haina Supreme Court na haikibani masigi matangda Congress MP Renuka Chowdhury na mobile phone singda Sanchar Sathi app pre-installation tawdaba yade haibigi matangda madu national security da akiba piba amani hairaduna center da chaiki makhoina Pegasus purakhrei amasung madu makhoina control tawduna thamba ngamkhide haina mahangna haiki MP sing amasung MLA sing loinamak makhoigi phone sing theft tawri haukiwa chahi taramathoi Indian singi basic rights lawthokhrei masi national security da piba asengba akiba duni adugi matangda Chowdhury nasu Rajya Sabha da adjournment motion ama thangatkrei Congress MP Priyanka Gandhi nasu adubu snubbing amani haina center na dictatorship chathari haiki Citizen singi privacy gi hak legadabani government na khudingma gingsinba tawdana mipum khudingmak na magi imung manung amasung mahaki marumapang singda messaging thanabagi privacy gi hak soidin legadabani makhoina leiba si bumong khudingmakta dictatorship ama onthokle government na kariguma amata ngangba yahandaba maramdagi parliament thabak tawdre opposition da moral siba yamna lai makhoina kariguma amata khanaba yahandre afaba democracy haibasida khanaba changi Aam Aadmi Party AAP Supremo Arvind Kejriwal naso anauba smartphone pumnamakta DOT maintain Sanchar Sathi hapa haibadu mi amagi privacy da chawa tek amani haikre amasung madugi detect adu khudakta lawthoknaba demand tawkre anauba amasung leiriba phone pumnamakta Sanchar Sathi install tawnaba mobile manufacturer pumnamakta Modi government ki detect individual privacy amasung liberty gi mathakta attack afongnaba chawa attack amani Malemgi manungda asumna tawnaba honarakhiba democracy gi amata leitri haina X ta thagatpa post amada Kejriwal na haiki Aam Aadmi Party na sathiba dictator gi thabak singa sigi mathakta condemn tawi amasung notification adu khudaktagi handoknaba demand tawi haina hanagi Delhi Chief Minister aduna demand tawki Israel na Iron Beam khulai mapung fana saba loiduna IDF ta mapung fana sinaragani
Israel tha sida khwaidagi mapangal kanba mamaldasu yamna hongba air defense system Iron Beam laser khulai mapung fana saba loibadagi Israel Defense Force IDF ta khusinnaraduna deploy ta holagani haina phongdoragli Iron Beam laser khulai ase kilometer taragi manungda laiba target sing ufultana thugaiba ngamba makhalgi khulai ni khulai ase drone missile rocket amadi mortar kapthaba ngamba khakta natana yeknabagi lani matik mayai leraba khulai kaya mahaki range ki manung channabu laklabadi aduma amangata chawna thogan bangami khulai asigi oina Israel gi oina yamna kanaba amana yeknaba laibak singna kapsilakpa missile sing thugaina ba honaba sizinariba defense system singi curse yamna chawi adabu Iron Beam laser gi khulai asidi yamna su ahongba curse yamna changdaba makhal gi khulai amani khulai asima pung oina Israel na Hamas amadi Islamic terrorist singi attack tagi ngak thokpa ngamnaba saba khulai amani hairi khulai asi yeknaba singna kapsilakpa makhal kaya gi khulai sing degree 360 maktagi ngakthokpa ngamba khulai amani khulai asigi range hantanba amadi hengarhanba su yai haina phongdorakli chahi taragi manungda malemda chawlan jaw thoklagani Tesla amadi X ki mapu billionaire Elon Musk na chahi manga natraga taragi manungda malemda chawlan jaw natraga nuclear gi lan tholakpa yai haina jackson wafam thamlakre hari X da phongdorakhiba Elon Musk ki wafam aduda yamna mayek singna karamba lamda lan thokani haina phongdoraktrabasu expert singna phongdorakpa gi matung ina Taiwan Ukraine amadi Europe laibak singda oirakpa yai hari Elon gi matung ina lan di soidana malemda thoklagani hari Putin gi India khongchat mangoina na Russia ga achoba deal tawnaba thorangkhre Putin gi India khongchat mangoina na Russia ga achoba deal tawnaba thorangkhre haina phongdorakli report asigi matung na Russia gi President Vladimir Putin sagol se numita India da summit yawbala kadabani India ga tawnagadariba yamna maru oiba defense ki agreement asigi matang da Russia gi parliament ngasi vote tawragani loina na Russia ga tawnagadariba deal asina laiba ani gi marakta hena phaba mari purakpa ngamlagani hairi Alpha I gi kedar ani Myanmar gi camp teki chenthorak tuna Assam police ta surrender tawrakre United Liberation Front of Assam Independent Alpha I gi kedar ani Myanmar da laiba militant camp amadagi chenthorak tuna Assam police ta surrender tawrakre haina agency gi pauna phongdorakli surrender tawrakraba kedar ani adudi Vanasom amadi Astiva Somkawi police na phongdokhibada Astiva Som ase Myanmar da laiba Alpha gi 779 camp ki commander oina thawpuduna lakhiba misagni makhoi ani mamang thagi kunga tareta Myanmar gi camp thadokuna chelakhibani amasung Assam da changlaktuna ngasi surrender tawrakhibani haiki police na makha tarduna Alpha gi kedar ani asina Myanmar dagi chenthoraktuna Assam police ta surrender tawrakhiba haibase athing mathamkhraba militant outfit asigi pangal amasung international border da outfit asigi Zen hena sontha lagani amasung achumba lambi da jangsenbada maipakpa khongthang ama oiragani police na surrender tawrakraba kedar ani asi custody da thamduna mathau taba formality sing chathaduna wahang pahon tawraga insurgent ki thabak thoram singi matang da khangdoknaba honaragani haidi Myanmar hunta lanmina KIA ga mogok Mike Rota chawna khuthongna khrei Mandalay region gi Mogok town Myanmar hunta lanmina amu hana losin kraba matung da Northern San state ki Mogok tagi Mokmai chamna chatpa lambi gi marakta hunta lanmi amasung Kachin Independence Army KIA gi marakta chawna khuthongna kre haidi KIA gi wangang loi Colonel Novu na phongdorakpa warul amada mamang thagi kunthra gi numidang pung 9 lom taba adwaida Myanmar hunta lanmi singna Mogok thadok lamlaga Mokmai town tamna changsilaktuna KIA gi marakta kanba mongda khuthongna khibani ngarang numidang gi pung 9 lom tarakpa adwaida Mokmai amasung Mogok ki marakta hunta lanmi amasung KIA gi marakta khuthongna khiba adu ngasi ayuk fawba chathakibra haibadu chapchana khangma ngamdri hari Mogok town asi Palong Ethnic Armed Organization ama oiriba tang National Liberation Army TNLA na khudum chanduna leirakhibani adumakpu China na maruiba thaudang loduna thamlakhiba ceasefire agreement amadi TNLA na mamang thagi kunga panda Mogok town asi thadokhibadagi hunta lanmi singna changsilaktuna makhoigi laifam sing oikhibani Mogok town gi kha thangbada laiba mafam amada so hunta lanmi amasung PDF ki marakta khud thongna khi hari